NRC chana halaga mitop khandok laba matung da delimitation tawdrabadi mitop singna lamdam asida piri ba chaitheng sing thengnaba ngamloi haina lamnai kendra gi MLA KH Sibom chana haikre khurumjari Istv gi pawm yang tabir basingbu taram nokchari paw sandokna pijari NRC chana halaga mitop khandok laba matung da delimitation tawdrabadi mitop singna lamdam asida piri ba chaitheng sing thengnaba ngamloi haina lamnai kendra gi MLA KH Sibom chana phongdokre wafam asi Manipur Rural Livelihood Mission ke mityang makhada punsigi mangal BLF na sinduna Nongren Primary School da pangthokiba back to school campaign ga mari leinana phongdokhibani Ibom chana makha takhibada Manipur da illegal immigrant masing khangdana changsalakuna demographic imbalance thokhalakpa lamdam masaki yelhomi singda phongna singnarakpa lamdam asida makhoi ge laibak ama semna ba khotnarakle haiba aikhoina khangle lisingani kuntareta mikok thigani haina thorang tawriba asi NRC chana halaga mitop sing hana khandoklaba matungda mikok thigadabani karigumba mitop khandok haudaba taragadi mikok thiba asida mitopna masing hen khragani mitopna masing hen ba census report aduda yumpham oiraga delimitation taraklabadi tampaki seat khara mitopna loikhragani aikhoina housik wakal fazana khantha hodrabadi mitopna yalhomi sing namthanaba honarakpada thengnaba warakani haikhi 2026 ta akhoi census sama mikok thibam tawdori 2026 ta tawdori be mikok thiraba matungda delimitation tawdori kendra singse masing henba hendaba khaidok khaijin tawdori adu tawgudu su huji akhoi da darkar dei se huji ti mito mayam haijalaga pik thal leikre akhoi huji demand tawri si kainabu laimam thokdaba mitop singdo hana loin khantok pikro hana loin khantok pikro da dani ko NRC ga haido NRC se kai haino hai kanda laimam thokpa mi singdo mota laiba Manipur 1961 kind of year ho lising chapon hu mathogi mamang da leram ki do khoi gi mi ne Manipur le bum thokpa madui matung da lakhosing du de khoi mi nate hai ne madu mayam du khong loi khantok piro mai halang ro aduga Manipur da leibum thokpa mi du khatta leiraba matum du mi kok thibio lamdam asida thokpa lambi gi khudong thiba thokdo kaya thokhan bayaba maram singhi manungda lambi fattaba amadi lambi gi mayaida leiriba road divider asichu achoba maram amani hariba divider singhi manungda Imphal Municipal Corporation gi mamangdagi Gandhi Avenue Haizinba mapada leiriba divider asi aduki matik fibam sokna yot forward thindoktuna leibana maram oiraga miyoi bagi mamal yamnaba punsi fawba mangba yabagi fibam leire lambi asi paringda platform phamliba ahal amana Istv da wafam kaya su phongdorakli sida yo tingthoi je nahan ju auto ma long chandana pura mayam changana lokhatle do gari masam ju ani hum sure so ije yeng ban nungai tre ngang mayam sok pado isa jing sok pado yeng ban nungai te do mari leina bana go mena yeng chen biro Cancer lainana nagadawre haibasi layong hana khangbani masida cheksalabadi nahandaba yaba lainani haina CMO Bishnupur Dr. L. Raichandrana Bishnupur District Naran Sanada Pangthokpa Observance of World Cancer Day ga mari lainana pangthokpa nongmagi oiba free cancer screening camp kam awareness program da haikre District Health Society Bishnupur amadi non-communicable diseases cell Bishnupur na Ayushman Arogya Mandir Naren Sanaga Puna Kusamnaduna United by Unique Haibatim da Pangthokpa Thauramadu Ayushman Arogya Mandir Naran Senada Cancer Screening Camp su Pangthoki Tungda Naran Sena Mayai Community Hall da Pangthokpa Cancer Awareness Program da CMO Dr. L. Raichandrana Makhatana Phongdokhibada screening ningthina tawduna cancer laktringaida laina asina naraktana ba cheksin thorang lokhatlabadi cancer na handaba yai haiki
early detection is the better. Mangjong no na hana science symptom loina piraba what ngata neba pan parak wa jarda yam sara gadi yada oral cancer to gi chance lere yeng phoga sinaba singdol loina akogi Dr. Membergi akoi department se thabiraga early umbasu or jamo roidu mai magi taw tangga akoi test takhoga ngamdabana rin jenin ka tharani confirmation tawni hidak langthak kamaina pini habidugi matang tu ngayam ngasigi message yam aphabani. Screening camp aduda diabetes, hypertension, oral cancer, breast cancer amadi cervical cancer ge screening tawduna miyoi chama yankhai henbada kana be pk loinana darkar oiba hidak singsu lemna pk positive ki suspicion fanglaba patient singbu makhatana district hospital da laknaba doctor singna advice su pk ngasige screening camp aduda naran sanage asa yaifakol blf naran sanage self help group ke members singsu sarukya ke Huzik atemba break amatang longminasi. Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangthok chagadori. Mammogram amasung mari lainaba investigation da 20% concession loinana procedures da 15% concession gi khudong chaba pizari. Breast and thyroid ka mari lainaba hakchang gi nuaitaba leibiragadi khudong chaba silobiho akupa marol di damag Shija Hospitals sa pau phobiro. Dada! Give him a key, As a become Sige se next TMT na check-in na laksila ka tamlo ba ni ne? Dadarang se juhar habaga am takidrabo. Asum na mayam na machalbog na option lugum masige yung masibog asoya ngan ko kada batagi next TMT na ngap seli. Next TMT juhar habating matok na ba same mani. Zaman technology siya na bana concrete ka tok na tinago matanda kapang amuk na angle adli. Next TMT strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung makha tarakpa pauda Impal West ke Yuremba Makha Lekai Community Hall da ICAR Research Complex for Northeast Region Manipur Center Lamphel Pat ke KVK Impal West na sinduna 2 days training program on scientific cultivation of mushroom for livelihood improvement haiba topic ta chatharakpa youth farmers training program loisin khre loisin bagi thoram da naha longmi singda ningthina practical yauna takpi tambi baga loinana kitchen garden ge maru marang su yen thokhe saruk yakiba All Manipur Progressive Farmers Association ge president ke thoiba maitaina hauzik aikhoi ge lamdam asi senthum gi fibam ka hena soksilakpa amadi sufam nompham khangdabana leiriba horakliba naha singna masing yam khalakli lamdam asi maru oina sinfam mamadi senthok lambel asi agriculture na mapung oiri masida lairik laisu hairaba aikhoi ge naha singna matam ga chanaba lau kanglon sing asi khangduna thabak tawrabadi kana bayamna leigani thabak ama tawbada mai pake hairabadi tawgadariba thabak adu hek hobadagi aroiba fawba adu mamutana khangba mathauta hiram khuding makta mamutana khangna tawrabadi mai pakpagi chang wangani amadi khangba kanaba amasu mathautai haiki aikhoi khunai asi chawkhat hansi mipan tangdaba khunai ama ohensi hairabadi youth singi achawa thodang mathautai aramba unit 14 ge commander LB Sona training program asi sinbagi maramda asumna haiki aikhoi gi nahasing sufam nompham khangdana lairiba sing asi kari tawraga senthok lambi leigadage haibagi thijinba amadi thabak tawbagi tangai fadaba lai haiki expert oina saruk yakiba CH Gunamanina aikhoi na thabak ama tawbada maithiba mapung fadriba asi tawriba thabak adu mamutana khangdaba amadi thijinba watpadagi ni hainingi loinana anoba kanglon technology sing asi khangbagi tangai fadaba lai chengum thabada training kaya tawkre adubu mai pakna sangna tawba kaya yaudriba asi karigino hainariba adu farmers singna thidoktuna madu koknaba pambai tawdabagi ni haiki
तो करमना अखोई लो खाव मांगना लेब चरू मैम पैसा से तानबे याय माइन तौग तानबे यागे है चमचन मसम थारग भर्मी कंपोस्ट तौरगा माइन चमचन पैसा से तानबे याबगी खुदोंग चाबदो याम साइंटिफिक ओइब मवोंग अमदा कोई लाइना तिना ताहमदना याम प्रोडक्टिव ओइब मवोंग अमदा सेंगुम से आइदि ओइसर मसम से थारगा मयाम जिंगदैदा युमदा लैबा अंगांग बिउ अरो अममदो अरो मैंने थबक खर पीननबगीदमक्ता मेनली अदुगी पांदमदा अखोइना नहा मयाम सिंगदैदा सेंगुमगी कनेसे थमजबने Better Health Diagnostic Kwakathel Bazaar near Axis Bank Leba Diagnostic Center asina nongmagi oiba free medical camp ama diagnostic complex asida pangthokre miyam da lemna mit ki layeng ama di medicine gi OPD gi khudong chawa phanghanbata natana lemna test toba ECG gi khudong chawa kaya marum pikre ngasi gi free health medical camp asina miyoi kayada khudong chawa phanghanki medical camp asiga mari lainana Better Health Diagnostic ki sarungbam dusanta ko staff amana phungdorakpada lamdam asida thokliba irang asina maram oiraga lairaba state ama oibana maram oiraga lamdam asagi imung ayamba sel thumgi awaba mayoknari awaba kaya mayoknarabasu chadabadi yadabana imunge chakhum mai muttanaba hotnari amaromda makhoi gi health ki fibam di nongma gi soksilakpa henjilakle adubu madubu layeng thoknaba test tawnaba sanfam laitabana ayamba oibana awaba kaya mayoknari asigumba fibam asidagi kharadang koknaba haiduna asigumba free medical camp asi Better Health Diagnostic Kwakathel Bazaar na pangthokpani ngasi free medical camp asida liver urine kidney ECG na chingba makhal kayagi lemna less test tawbaga loina na hidak langthaksu lemna pibani ngasi pangthokliba health camp asida arakpa miyoi khudingmak test tawnabagi khudong chawa su piri haike hojik se khoi laibak thibo thodu haigadra khoigi lan sina maram oiraga hai tai thoi beirang sina maram oiraga kanda khoigi leiba khoi praja singje khoigi nomagi sarani hena maru oiba pesana talman hena maru oiraga khoi isagi anaba kya se khoigi khangjil laga lochel laga yengthokpa ngamdaba adi sen talman hena maru oibani na dude chasan gi ba kya si khara khudong chana bhaidana khoigi Better Health Diagnostic na khoi ngasi je day 23 asida khoigi aduguma yam khara makhai kok na bagi hai tare khoigi free medical camp se pangthok sabani ai ngasi ge khoigi medical camp asida ko khoigi hidak su khoigi makhal khara hai tare adum khoigi mamal yaudana khoi free da adum khoi hidak su pijei ko adu ki su mathakta khoi je testing je hai tare khoi liver test kidney test urine ECG na sing bai tare khamakhal khara jo khoi je free da adum test se tawjabane Youth Make the Change Cyber Pandamda Nongmagi Oiba Drug Awareness Program ama Jiribam District Police Club amadi Maira Paibi Singa Kusam Naduna Jiribam District ki Manung Chana Laiba Hillgat Community Hall da pangthokre Awareness Program adu resource person oina saruk yakiba Chief Functionary Holistic Vista International Certified Addiction Professional Dr. L. Lalit Sharma Addiction Professional Dr. Lalit Sapam Nisa Haibasi Karino Karamba Matamdage Nisa Chaba Hawi Matam Charingaida Nisa Dage Laptoppa Ngamnaba Hotna Bigadabani Mama Mapa Oiba Singisu Achawa Thaudang Laibata Natana Matam Chana Addict Oidringaida Counseling Tawbiu Haike Aroibada Maroiba Pau Amuka na Pizari NRC chana halaga mitop khandoklaba matungda delimitation tawdrabadi mitop singna lamdam masida piriba chaitheng sing thengnaba ngamloi haina lamlai kendra gi MLA KH Sribom chana haikre Huzik fawagi oina STB na pizaba paw matang asida lo sinjare medeng tabir bapumna mapu amukana krumjari